ये रेस्पॉन्स फजाबा अखोई पीगनी सीरे सिरपसो सीना पीगे हिंगलिए हिंगलपसो हिंगना हिंगबगी मसादो पी Hingna Piraklagana Hingna Pigni Asiba Hakchang Oina Piraklagana Asiba Hakchang Oina Pigani Adubu Hojik Hukisingi Paukum Naga Sinangaiduna Lady Haina Hoisau Naga Ima Amana Pen Hongdokli IDP Singa Unabalak Patip Minister White KHEMCHAND IDP Amagi Wahi Karada Mai Hingna Saokhre Amadi Mapam Adu Tabak Lagat Tage Haiba Paw Haikre Hoi ye response fazaba अखोई पीगनी सीरे सिरपसो सीना पीगे हिंगलिए हिंगलपसो हिंगना हिंगबगी मसादो पी yung may isa isa ko niya ay kung nasa tingin na bira ba ay isa isa ko rin ba ay future rin ba office sa na ako yung awa mo ng tipo nakabala no yung politics man dito pero ano ako ay awala sa loro natin sa ay na rusina la isin ng chawtana bra Hingna Piraklagana Hingna Pigni Asiba Hakchang Oina Piraklagana Asiba Hakchang Oina Pigani Adubu Hujiko Kisingi Paukum Nagasing Nangaiduna Lady Haina Fongdokre Pazin Krabasing Tador Nava Demand Tauraduna National Highway 2 Tingjin Kre UN Sina Takiba Matamloy Kre Pazinduna Tamnari Basing Hinglibra Haiba Ganamatan Haibangamdre Scotland amasung Kojing Gilonaba Mapam Amada Sakangdabasing ambush Togduna Search Leader Ahum Hatkiba amasung Atopa Mioy Marina Son Kibagi Togdok Aduki Tungda Kuki Kulai Pibasing na Pajinduna Tamuba Naga Taruk amasung Madugi Makha Tarakpa Oina Nagasing na Pajinduna Tamlakiba Kuki Macha Taramari Hinglibra na Tragasi Kirbra Haiba Ganamatan Haibangamdre Nakal animaki miyoy sing thadok na naba Manipur lengak nagpanakan na honazargasu pung kuntra taruk Piraklaba fawbada security forces na duna rescue tawbagi wafam laikidre nagagi micham miyam adu laylon vaipai area dagi fakivani haiba khanglagasu Manipur government na makoigi konggol libagi mahutta wari sanaraga thadok anaba miyang thamlaga leirakhi Kuki sing na pazilurga hojik na thadok laba nupi angang taramari adudu yawba nupi amana phongdorok pagi matung ina Makoy kulay paibasing aduna pubi kide mamiti pulli aduga makoy ga phamina kiba nupasing aduga tongan na purga chatki makoy bu puriba mapam adudagi panglap laptana nongmei bakol kaya marum sutaba fangki madumak na kukising na fakiba naga taruk adu hingalunggani haibagi thajaba laite nagasing adubu tekta kaidana thado hannaba pambai ama oina nagagi village volunteer northern guard na kuki micham sing adu fajin khibani hairi kukising na nagagi micham taruk adu thadoruk lagadi makoy gi custody da leiriba kuki kangbu adu su thadokani haibasi mangjongna na haiba laikre karigumba makoy taruk adu halamba taragadi makoy gi makutta leiriba kuki micham sing adugi maraibak makoy gi makutta leiriba kuki micham sing adugi maraibak su tambang ngamdabagi fibamda leiri Adubu Manipur government ki maikaidagidi FAKHRE hairibasing adu hojik phawba hinglibra natraga sikrabra haibagi matangda wafam amata phongdorpa laitri marak asina nagasing na phajindana thamliba kuki machasing adu thadoroknaba pressure piba oina kuki students organization KSO na National Highway 2 da pung nipan gi shutdown togwa hokri masigi sumathakta Naga People's Organization na Kangpokpi District Headquarter Faurgat Naga amata chattana bacheron thokiba laikre haujikti kuki singsu senapati maikida chatkidre Naga singsu Kangpokpi maikida lakna khidre madugi mahutta Manipur lengang na senapati amasung Imphal gi markta heli service thamkre amaromda Naga sing na National Highway sing hangdok ninge gi cherakta Imphal Dimapur lambida tongan ba polam sing puduna lakpa truck sing amasung passenger gari sing senapati phawba thojilak tungda hojik Kangpokpi lamduna chatpa yadana leiri awaba nang labam micham miyam aduna miyam Manipur lengak na makoibu mafam adudagi escort tawrga Imphal phawba puthokpinaba thabak lokhat piu haina social media gi khuthangda CM gi pungning chingsilak lei ngasi Kamjong district ki thana khulda Tangkhul NUPA amagi dukandagi potchai huran bani haiba Myanmar dagi kuki macha ani security force amadi police na fare ये पोस्टिंग आने वाली है ना अभी इसलिए जाएगा तो हाँ हो गया
फाखिबा नागा तरुक थादोकनब डिमांड मैतैगा नागागा पुल्लगा प्रोटेस्ट तौख्रे स्टेट सेंट्रल गवर्नमेंट ना मतिक चाबा थबक लखटगदबनि हाइरि कांगपोकपे डिस्ट्रिक्ट के लैलोइन बाइफे विलेज दा कोकी खुलाई पाइबसिंगना फजनजना थमलिबा नागा मिचम तरुक कंडीशन अमत यावदन थादोरकदबनि हाइना डिमांड तौरदना नागा अमदि मैतै सिविल सोसाइटी ऑर्गेनाइजेशन सिंह खुसमनरगा प्रोटेस्ट तौख्रे गौब्रू रेंज नागा वुमेन्स यूनियन न सिंदना पांगथोखिबा प्रोटेस्ट अदुदा कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमी अतै तोंगान बा सिविल सोसाइटी ऑर्गेनाइजेशन के आगे म्यूजिक थरुक याखी मे तरागा हुमदोइदा फजन खिबा मियोइसिंग अदु असो एंगाम यावदना थादो हन्नबा सेंटर अमसुंग स्टेट एंगाकना खन्नबा थौरंग लौखटकदबनि हाइना होंजंग अदुदा सरुक याखिबसिंगना फोंदोखी हौजिक फावबा कुकी खुलाई पाइबसिंगना फजिंगदुना थमलिबा नागागी मियोइसिंग अदुदी पास्टर केंपी बाव रेवरेंड मानु हेनरोंग बिवाउ हेनरी लिनबाउ दिलीप अमसुंग कालिवाउ बाउनी नागा मिचम तरामरी दिंग ngarang ayu aso engam yaudana थादोखिबा लैख्रबनि कांगलुप अनिगी मरक्ता तोंगान बो सीएसओ सिंग सरुक यादना पांगथोखिबा प्रोटेस्ट अदुगा मरी लैनना कौमिसिंगदा इंडिजिनस पीपल्स फोरम मणिपुर की असंका सरना हाई पास्टर अनि याउना मिचम किया खुलाई पाइबसिंगना फजिंदना थमखिबगी मतंगदा लैंगाकना करिगुम्बा मखल अमतगी थौरंग लखोलक्तिबसिंगनिंगबा गाइनिंगाइनी अथुबा मतमदा स्टेट अमसुंग सेंट्रल गवर्नमेंट ना मराल लैजदबा मिचमसिंग अदु कंडीशन अमत याउदना थादो हन्नबा थौरंग लखोलकेदबनी करिगुम्बा मिचमसिंग अदु थादो हनबा ngamdrabadi हानदगी चरांगनदुन लैरबा स्टेट असदा हेन पामदबा थौदोकसिंग थोरकबा याई हाइरि कोकोमी की स्पोक्सपर्सन नहकपम शांतनसु लैंगाकना हौजिक फावबा मराल लैजदबा मिचम थादो हनबा ngamdaba amasung स्टेट असि इरांग लक्सिनबा ngamdabagi थौबो यानिंगदबा फोंदोखि